Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Mukhyamantri N. Birena hairi, miyamna SOP mapungpha na ngakna chatlaba matam chana laina asi khangdoklaba amadi layeng horobadi numit 10 nigi manungda irai laina fahanba yai. Mukhyamantri na ngasi Imphal East ki Kairaugi Integrated Ayush Hospital da phamung chama leiba dedicated COVID hospital ama hangdokre. Manipur da hokiba pung kunmari da khwaidagi yamba sangda COVID ke no case tani pani futare thingnaki positive oiba myoi tara siki. Leibak asida hokiba pung kunmari da COVID ke anaba lakani lising marfu tara manga hena naba phakibaga loinana leina asida gi naba pharapagi sangsada marfu mapan dasmik taruk yaure amishu Pradhan Mantri na hairi leibak asina hauji COVID-19 laichat mapung phana mayok nanaba sem sare. Leibak asida COVID-19 gi laichat amuk hanna sandorakliba asigi yanglaga section bawat pagi thawung sing tokpina bahajari COVID taki ngakthoknaba seksil thorang khudingmak ngakna chatpiyo aduga ahanba dose ki vaccine kapkraba myoi singna matam chana anisuba dose ki vaccine kapthokpiyo asoyangam thoktanaba makhada hajariba niyam sing asi ngakna chatpiyo face mask upiyo social distancing ngakna amaga phutaruk lapna leibiyo mai mit amadi khutsa toina hamdoktuna tarutana na thambiyo COVID-19 taki ngakthoknaba tangai phajaba chana kanglon sing ngakna chatpinaba Imphal da numit khudingi phongba pause Sangai Express Manipuri edition ki editor Kogendra Khomdramna appeal tawratuna hai Miyambu Kogendra Khomdramna khurumjari nungsijarabi eisa sing tamthiraba COVID-19 laisatagi kajanabagi damak aikhoi amukhana section bagi phirep lawinarasi COVID ki vaccine susoi soidana kapthokpiu face mask susoi soidana upiu mi amaga gi marakta putaru lamalebiyo hand sanitizer sizinariyo hand wash tara sapon sinadana khutsa sengna hanbiyo laisat asidagi ngakholaba matam lenga na piba tangai phadaba chana kamu sing ekoi khuding mangna ngakna chaminasi section bahayosna laisat ase sahandanabagi khwaidagi phaba pambaini mayambu amuka hanna khurumjari Haujik mapungoiba pau Mukhyamantri Nongthombam Birena hairi COVID-19 asi atai sathiraba laina singum yamna makkiningai oiba laina amanate miyamna SOP mapung phana ngakna chalaba matam chat laina asi khangdoklaba amadi layeng horobadi numit 10 nigi manungda irai laina fahanba yaba laina makhal amani Mukhyamantri na sabapati oiduna ngasi Churachandpur jila da pangthokiba Churachandpur amasung Pherjol jila singda hauji COVID-19 ki oiriba phibamgi matangda khanaba mifamda wangangbada Sri Birena karigumba laina asigi symptom thengnaraba natraga naramba yai haina chingnarabadi thintaba tawdana test tawthoknaba haiki Home isolation da leiriba COVID ke na basingna makhoi gi tonganba ka amadi toilet na chingba leibra haibadu mari lenaba authority na yengsinaba chu Mukhyamantri na khanganki Home isolation da leiriba singi sabsaba infrastructure leitaba thoklabadi COVID care center singda oina thambinaba chu Mukhyamantri na hairi Mask hajana upiraba social gathering to bidraba mi nangna bidraba kitang section le regadi sigi virus le koi changan da bangam even second point changan le laro so early detection early medication within 14 days the sigi laina sigi koi kiyo to bangam sigi wakhaji me sigi mai am da pira kanda home isolation sima as I told you earlier immediately from today or from tomorrow itself one by one house loina sector adu yum nangna ka nangna le rambai loina pick up to then keep them in the COVID care center. Otherwise, the villages and lepani. That's the thing I'm going. Haujiki luraba tanpamasida amaga tingbang pinaba haibasi yamna magtangai phate hairaduna Sri Birena COVID-19 na maram oiduna leigidraba singi mafamdasu awaba phongdokhe COVID-19 laina butarai na lawdanaba amasung masidagi ngakthoknaba ikoina infam thokpa niti niyam sing mapung phana ngakna chanabasu Mukhyamantri na appeal tawde Mipamatuda civil society organization sing NGO sing amasung jila thaki officer kaya madum saruk yaki tungda Mukhyamantri na Churachandpur jila ki oina oxygen concentrator ahum aduga Pherjol jila ki na ani supiki Mukhyamantri Nongthombam Birena ngasi Churachandpur mini secretariat thangakre sangabagi thorum aduda jila asiki thorum puriba mantri Bungjagin Walte MLA sing GS Haupu amasung B Hangkalian TN Haukip amasung DGP LM Khawte yaukhe Tungda Mukhyamantri na District Hospital Complex leba oxygen plant sangaki
मसी सिंगी जिला सिंगी ओइनदी अहानबा ओइना हांगदोकपनी मणिपुर कोविड-19 न मरम ओइदुना अनाबसिंग ऑक्सीजन पीनब होनबदा थेंगनरिबा खुदोंग चादबसिंग असिगी येंगलगा सरकार असिना राज्य असिगी तोंगान तोंगानबा मफमसिंगदा ऑक्सीजन प्लांट कया मरुम लिंखटनब होनरी मसिगी सरुक अमा ओइना चुराचानपुर जिला दसु प्लांट असी सेंगतपनी एखोगी चुराचानपुर पाउमी फ्रांसिस सोंगातेना हक्सेल विभाग की पाउपलेदुना हाई ऑक्सीजन प्लांट असिना मिनिट अमदा लिक्विड ऑक्सीजन लीटर चनी पुथोकनी मसिना माई पाकना थबक हौरकलबदी जिला असिदा थेंगनरिबा ऑक्सीजन फंगनदबगी खुदोंग चादबदु खरमखैदि कोखनबा ngamlagani मुख्यमंत्री नोंथोंबम बीरेन सिंहना ngasi इम्फाल ईस्ट की कैराउदा लेबा इंटीग्रेटेड आयुष हॉस्पिटल दा फमुंग चामा लेबा डेडिकेटेड कोविड हॉस्पिटल अमा हांगदोखरे थौरमदुदा वा ngangbada मुख्यमंत्री ना हाई दरकार लेरबदी हॉस्पिटल असिकी फमुंग सनीदा हेंगथनगनी मियोई खरना एसओपी निंथी नंगांगना सतबगी थवंगदा नुंगनांगबा फुंगदोकलदुना मुख्यमंत्री ना हाई मसिना कोविड-19 की पॉजिटिव केस की मसिंग हेंगथनबगी मरु ओइबा मरम अमा ओइबे याय राज्य सरकार हक्सेल की इंफ्रास्ट्रक्चर सिंथानिंगाई ओइना फगतहले अमसुंग हौकीबा सायोट खरा असिदा ऑक्सीजन पुथोपगी सांगसो हेंगथहले हाइरादुना मुख्यमंत्री ना हुजे हेल्थ डायरेक्टोरेट ऑक्सीजन सिलिंडर 1,400 लोम अदुगा ऑक्सीजन कंसेंट्रेटर 1,000 लेरे हाइकी हौजिक लेरिबा ऑक्सीजन जनरेटिंग यूनिट सिंग असिगी मथक्ता नोंगमदा सिलिंडर 1,400 लोम पुथोकपा ngamgdaba क्रायोजेनिक ऑक्सीजन प्लांट अमसु इम्फाल की जेनिम्सा अथुबा मतमगी मनुंगदा हांगदुकलगनी हाइनसु मुख्यमंत्री न मखाताखी हौजिकी मतम असिदा मियामना पाकसना टेस्ट तौबगी तंगाई फदबा लेरे हाइरादुना श्री बिरेना हंदकता राज्य असिगी जिला सिंगदा रैपिड एंटीजन टेस्ट किट 1,000 पीखरे हाइनसु फोंगदोखी मसिगी मथक्ता टेस्ट तौबगी सांग हेंगथनबगीदमक अहेनबा किट लाख अमगसु ऑर्डर तौखरे राज्य असिदा आईसीयू बेड की मसिंग चामा हेंगथनबसु राज्य सरकार न थौरांग तौरी हौजिक लेरिबा कोविड की लाइचत असी अखोय मियाम पुन्ना होनमिनरबदी सोयदना लाक्सिनबा ngamgani मियामना लाइचत असी थेंगननबा मतमतमगी ओइना सरकार न लाउथोरकपा जना कांगलोनसिंग अमदी अथिंगबसिंग सोयदना ngakpinaba मुख्यमंत्री न अमुक हना अपील तौखी थौरमदुदा केब अमसुंग पीडी मंत्री टीआई सैतवटा मणिपुर विधानसभा की उपाध्यक्ष के रविंद्र एल रामेश्वर एमएलए अमसुंग लोकसभा की एमपी डॉक्टर आर के रंजन याउखी ताबिरिबा पाउसी आकाशवाणी इम्फाल तकिनी मणिपुर हौकिबा पुंग कुनमरीदा ख्वाइदगी याम्बा सांगदा कोविड की अनोबा केस 9,400 थेंगनखी अदुगा पॉजिटिव ओइबा मियोय 10 सिखी राज्य की हक्सेल विभाग न ngasi नुमिदांग वाइरम थोकीबा चेरोल अमदा हाई हौकीबा पुंग कुनमरीदा पुना सैंपल 1,465 टेस्ट तौबदा मियोय 9,400 पॉजिटिव ओइबा थेंगनखी पॉजिटिव ओइबगी सांगसादा 9.9 नौना पॉजिटिव ओइकिबसिंग अदुगी मनुंगदा इम्फाल वेस्ट तगी 300 इम्फाल ईस्ट तगी 94 सेनापति तगी 93 बिष्णुपुर तगी 53 कक्सिंग तगी 50 थौबाल तगी 53 चुराचानपुर तगी 12 तामेंगलोंग अमसुंग उखरुल तगी 12 जिरीबाम तगी 15 फेरजोल तगी 9 कांगपोकपी तगी 3 टेंगनोपोल अमसुंग कामजोंग तगी 4 नोने तगी 2 सांडेल तगी 1 याउरे मसिगा लोइनाना राज्य असिगी अपुनबा पॉजिटिव केस की मसिंग 9,400 सुरे हाइरिबा मतम असिगी मनुंगदा कोविड पॉजिटिव ओइबा मियोय 10 सिखी सिखिबसिंग अदुगी मनुंगदा इम्फाल वेस्ट अमसुंग इम्फाल ईस्ट तगी 4 बिष्णुपुर अमसुंग कांगपोकपी तगी अममम याउरी मसिगा लोइनाना राज्य असिदा कोविड पॉजिटिव ओइबा लेखिदबा मिगी मसिंग पुन्ना 7 सुरे शिक्षा मंत्री सोरोखाइबम राजेन सिंह हाइरी कोविड-19 की लाइचत संदोकलिंगै मनुंग असिदा राज्य सरकार की हुकुम थुगाइबा सिंगा अपर प्राइमरी स्कूल की हेडमास्टर की मथक्ता चपचाबा एक्शन लौखलगनी मंत्री की युमतंगसी पंगमिसिंगदा वाफमसी फोंगदोकलदुना श्री राजेना हाई महिरोइसिंगी लुप अमना सरप्राइज विजिट तौबदा स्कूल असिदा कोचिंग क्लास सथरंबा थेंगनखिबनी मंत्री हाई स्कूल एजुकेशन की डायरेक्टर दा असिगुंबा सरकार के ऑफिशियल सिंगी मथक्ता चपचाबा एक्शन लौखनबा खंगनखरे सरकार की हुकुम सिंगाकना चलमदबा प्राइवेट स्कूल अथॉरिटी सिंगी मथक्तसु मकोई की रिकॉग्निशन कक्तुना एक्शन लौखटकनी हाइनसु मंत्री न हाइरी थंगना 18 चनबा नुमित ओइना ngasichu भारत नोमदा कोविड की नाबा फरक मिगी मसिंगना नौना पॉजिटिव ओइबा मिगी मसिंगदगी हेली हौकीबा पुंग कुनमरीदा कोविड की अनाबा लाकनी 1,435 हेना नाबा फखी मसिगा लोइनाना लेबाक असिगी ओइना कोविड-19 दगी नाबा फरकबगी सांगसादा 39.3 यौरे हौजिक फावबदा मियोय कोटी 2,94,000 कोविड नारंबदगी फखरे
Hakshel amasung yaipe Imphal Mantralayan hai COVID-19 laisat ki anisuba web asida lebak asida active case ki masing su singthaningai oina hantarakle haukiba pung kunmari da active case resing malphutara mathagi mathakta hantakiba ka loinana lebak asida hauji COVID positive ki case masing lak kunmari khare hena leiri masi apunba positive case ki sada mapan dasmik amani pani Lebak asida hokiba pung kunmari da COVID ki anova case lakani lising ni pan hena thingnaki aduga miyo lising mari sama yangkai tare chiki masiga loinana leina asida ki siki bami ki masing lak ahum lising tara matho hen khre Lebak asida hoji phawbada puna beneficiary kodi kun lak taruk hen bada COVID-19 ki vaccine kap khre Hakshel amasung yaipe Imphal Mantralayan hai hokiba pung kunmari da beneficiary lak kun lising kuntra mapan hen bada vaccine kap ki Taasiki amadagi COVID-19 ki vaccination ki phase 3 hauduna lebak asida vaccine kapaki sang hingat hanaba kendra sarkar na thabak paithatle kendra ki hakshel amasung yaipe Imphal Mantralayan su rajya sing amati union territory singda vaccine kapaki sang hingat hanaba khangan khre Pradhan Mantri Narendra Modi ki thagyo ina sandokpa radio program Man Ki Baat taasiki kunchata sandokani masi thauru masiki humputara tare chuba episode ni Miyam na makoy ki moting namo app natsaga MyGov open forum da tharak payagani natsaga toll free number 1800117800 da dial tawraga Pradhan Mantri da English natsaga Hindi da makoy ki mot phongdorak payagani 1922 da miss call piraga madudagi phanglakpa link aduda SMS oina Pradhan Mantri da makoy ki mot phongdokpasu yagani hairi Akishvani Imphal dagi pau tabidi Pradhan Mantri Narendra Modi na hairi lebak asina hauji COVID-19 laichat pu mapung phana mayuk na naba sem sare Buddha Purnima numita ngasi video conferencing ki khutang da pangthokiba virtual Baisak Global Celebration da keynote address pida duna Sri Modi na hai lebak asida hauji laichat asibu maithiba piba ngamba amasung punsi kaya kanbada tangai phadriba vaccine leire Mang hai laichat asina lebak khuding makta sokhali masina sel tungi lamda so achauba chaityang ama piri COVID-19 laisat ki matung dagi malem asi hana dagi sauna awon balai rakani mang na hai haudik ti aikoina laisat asigi matang da hena ningthi na khangbangam le masina laisat asi bu thengna bada ahen ba sakti pirakani laisat asi da punsi longkhruba mioi kaya ki imung manung ki awaba da saruk yaraduna Pradhan Mantri na hai aikoina COVID-19 laisat thengna bada atai ayinga sagi phibam terrorism amsung zat kusu khaibagumba singna ba kaya asibusu thausa da batawroi jabani Pradhan Mantri na Gautam Buddha ki punsi asi santi nungsi sanaba amasung punna hingminabagi paujil amane ma ki wakhalon tung inna chanabasu Pradhan Mantri na mipung khudimakta apik tawri ningsing payai kisragi mamang ingkumja changwa humpuhumdoi ki ngasigi numit asida Bhagavan Buddha lumbini da pokhibani Hindu singna Gautam Buddha bu Bhagavan Vishnu gi mapan chuba avatani haina lawnai Rashtrapati Ramnath Kovind Uparashtrapati M. Venkaiah Naidu amasung Griha Mantri Amit Shah na sumiyamda Buddha Purnima gi yaifa paujel piri maki paujel da Rashtrapati na hai Bhagavan Buddha na tambiram basing aduna aikhoida aran khubam phangna bagi lambi takpiri Gautam Buddha na takpidamba lambi da satuna amasung miyam puna honamina duna COVID-19 bu maithiba pina bahona rasi haina so Sri Kovind na hairi Lebak asiki rajya amati union territory pumnamakta numit mangani khaki manungda kendrana antifungal drug amphotericin B vial lising humbotarani toy hena pikre kendra ki chemical amasung fertilizer mantri Sadanand Gaura na hai lebak asiki darka leda singkona bangamna ba antifungal drug ase puthopaki sang hegat anaba sarkana akanba miteng sangli Loisilakpada COVID-19 dagi ngakthok na ba face mask pa putaruk lamna na leiba khutcha mati maimi tarutana na thamba haiba achamba thawong ahum asi ngakna chatti na ba amukhana ningsing jari armaru iba pau amukhana Mukhyamantri N. Biren hairi miyamna SOP mapung phana ngakna chalaba matang chana leina asi khangdoklaba amati sayeng horobadi numit 13 gi manungda COVID-19 irai laina fahanba yai Mukhyamantri nangasi Imphal East ki Kairaugi Integrated Ayush Hospital da phamung sama leiba dedicated COVID hospital ama hangdokre Manipur da haukiba pung kunmari da khwaidaki yamba sangda COVID ki anoba case chani pani phutare thengnaki positive oiba mioi tara siki lebak asida haukiba pung kunmari da COVID ki anaba lakani lising marphu tara manga hena naba phakibaga loinana leina asida ki naba pharapagi sang sada marphu mapan dasnik taruk yaude amachung Pradhan Mantri na hairi lebak asina hauze COVID-19 laichat mapung phana mayok na naba samsare
ꯄꯥꯎ ꯂꯣꯏꯖꯔꯤ ताबिरिबसी आकाशवाणी इम्फालदगिनी हौजिक लांथोकचरी पुवारीगी जेलक्ता थौरम लांथोकबिरिबसिंग ख्वाइराकपम मीनाक्षी अमदी कांगबम मनाव इबिरकपा नौरेबम इंद्रमणि थौरम पुथोकपा लाइसम समर्जित लेजरे पुवारीगी इजेलक्ता कंगला इम्फाल की मयोंदा लैबा महौसा मणिपुर द निंगथौ पालिंगै निंगथौ की लेंगाक लैरिंगै मतमदा सांगलब चही कया मणिपुर की कोनुंग ओइदुना लाखिबा मफमनि ख्रिस्तकुम 19 सुबदा निंगथौ ओइदुना पानखिबा मणिपुर पुवारी की अहानबा निंगथौ मैदिंगु नोंगदा लाइरेन